Maitai Pangal truck driver amana Susanpur da Puna Honaramba Nagaland gi Nagamacha ama miyam na kan kre haide. Maitai Pangal truck driver amana Susanpur da Puna Honaramba Nagaland gi Nagamacha ama Malom oil depot mapada gari dagi nanthok Lord Hobadagi, Malom Tulhal Awang Lekai Club ama Dimera Pai Bisingna, Native People's Committee Manipur convener Oidiba Asanka Sada Tek the Kaidana Ngarang Sina Krehadi. Nahanamidang pung tramathorom taba adwaida gari dagi nanthok horo mioi adugi matangda ngarang Malom Tulhal Awang Lekai Community Hall da pangthokiba khusinabagi thorom amada Native People's Committee Manipur convener Asanka Sana Phongdokibada Masagi sahi kunga mangarom suraba Nagaland dagi pheki manung dalaiba Melody dagi Nagamis asigi maming Lusiko apopogi mingna apuha kawe mahagasi Maitai Pangal truck driver asu kaubamioi amana truck number AS01DC2911 da Dimapur dagi Manipur tamna purakibani haide Malom oil depot mapayorakpada gari khamduna asa thak tawringai da Susanpur sangani haiba khanglakpadagi Nagamis asina maphamadagi sen thoraktuna Malom Tulhol Awang Lekai da lotuna leramkhibani haike mana makha taraduna Susanpur da Maitai amati Naga sangba yadana leiriba irangi matamasda matau karamna mahapu Susanpur da pusinaba honaribano haibasi asoba wahang ama oide Gumba Patanung da Toklam Labadi Gadi Adugi driver na Madugi Texak Puba Ngamgadoribara Haina Suhanke Hosik Nagamis Asigi Imung Manunga Pau Paunade Mahapumayum da Tekta Kaidana Yohanaba Mahakimai Kedigi Angamba Takta Honaragani Haina Supongdoke Nakalamarom da Malom Tulhal Community Hall da Chatakiba Nagamis Kusinaba Aduda Sarugya Kibi Lining Tau Kunjauba Mamom Loy Shakwa Taurang Lop Malom Tulhal Awang Lekaigi President na Pongdokibada Nahanamidang Atengwa Pung Tramatoi Kara Helak pada Nagamis mioi asi mapimaro loina chotuna lekai sigi yum amagi yena khada phone tawduna leramba thengnarakpadagi yum adugi mioi singna mera paibi amadi club ta khusinarapane nahandagi hauna mahako purakliba truck driver adu lakna ba hanjin phone tawduna khanghalabasu laktabadagi ngarang nagagi luchingba asanka sarkauduna khusinakibane Nagaland gi Manipur tamna puraklaga mioi amabu truck driver asina mangkhre haina hundoklamba laibak thibane Karigumba Nagamis Masa Sina Soinga Badagi Siramle Tarabadi Hojik Manipur gi Lairiba Irang asida Hena Saukthokuna Maitai amadi Nagagi Maraktasu Yeng Thina Hanbagi Masa amasu Hele Matungda Sigumba Tagdok Sing Thokana Bamarinaba Singna Yeng Sinbio amadi Malpuba Gari Singda Kari Yauri Kana Yauri Haba Section Yeng Sinbio Haina Supongdorakle Western Command Naga Police Guard na Kuki Singda Aroiba warning tawkhrei Jogjang Tek ta leiba Nojang Koba amada Sathakiba attack adu Kuki Masel gi thodokne Kuki Masel gi violence gi thodok pu semjin sajanba warina Naga da Tyson ba yaroi makhata na tongjai mari lambi thinglabade madu Naga singi mathakta lan lauthokpani lawgani haina Western Command Naga Police Guard na Kuki Singda Aroiba warning pikhrei Western Command Naga Police Guard na ngarang press ta thokpa serolamada hai Jogjang Tek ta leiba Nojang Koba nupa amada Sathakiba attack adu Kuki Masel gi violence gi thodokne Taudo adubu aranda mo ongda wari sagatuna Nagada mara sinaba honabane Kuki singi manungda hojik khulai paiba faction KNF Presidential KNF Nelun amasung masing thingamdarba faction group sing asina narcotic amasung criminal supremacy gi dama khuthoknare adumoina makhoi gi ningba kaiba mataw adu pangdaba ama oina mara lejadaba Naga singda mara season bane Kuki inpi Manipur amasung Kuki organization khudimagna masin thiba aranba wafam sing phongdokleba se khudakta lepaga loina madugi responsible lawgadabane seroladuna makhata na hai haukiba May 13 da Jogjang Tek manakta Naga gi lomi Wilson Thangabu hatkiba du condemn tawe Naga singna punna ingna sikna hingminana bagidamak khangduna lakpane aduba haujikti khangbagi pangal adu loikrei Nagagi lamda leiriba Kuki refugee singna munna khangjengadabani haibagi section wafam thamladuna awaba tabagi wari sagatuna lotpa yararoi Kuki khulai paiba singna Naga miyambu sanga gum kaktuna hadle makhata na kariguma Naga villager singda attack tawraba sathokasin tawriba singda akaiba piraba ingna sikna lejaba khungang singda akaiba piraba amade tongjai mari lambi ol kasar lambi thingjilabadi Kuki singna Naga singi mathakta lan lauthokpani haina lawgani haire kariguma lammapu oiriba Naga singna heman khre hairabadi
mapangi force amatana nakoibu kuki ngakpa ngamloi nakoina sathariba narco territorial sahing chaba amasung criminal agenda adu selak phangdana tokpa yaroi haire naga sangnai sagilam mi amasung ikai khomnaba ngakani masida makhata na warning pibagi mathau tade aikoina khangbagi pangal loikhre logi matungina natraga nagagi customary logi matungina asumba wild soidana pigani haina western command naga village guard ki serol sil thamlakle Police Constable ama thauri yanduna Siramle haire nganayo anganbada lamphel PS na konba Langol Housing Complex quarter number B40 type 2 the leba ukhrogi huisu khuldegi sas ramrai sang sahi kontragani thoi kauba Police Constable number 19013551 ase thauri yanduna Siramle haire Pao sina haibada mahak ADGP LOG escort personnel ni haire thodosigi matangda nganayo pung 3 lom tarakpada mahak ke loina be Renjola R Simre sahi kunga tarukna police report tarakpadagi case sama lokhalaba matungda laikhidrabagi haksang rims ki mirel sangda postmortem examination taraba matungda laikhidrabagi haksang khusena khre haire ngasi pangthokadaba net UG exam da saruk yagadaba kangpokpi dagi mahiroi kunlom score tawduna Surshanpur da thin khre haire mamang thage ahum the National Testing Agency NTA na sinduna Laibasagi amasung mapa lebakta leba center sing yauna pangthokiba National Eligibility Cum Entrance Test NET UG examination da sizinakiba question paper sing leak oiki haba wathoktagi examination adu cancel tawkhraba matungda nauhaunana leptuna ngasi pangthokaduriba examination asigi Surshanpur Center da saruk yagadaba mahiroi candidate kunlom kangpokpi dagi security force na escort tawduna thin khre haire kangpokpi dagi Surshanpur da thin kiba examination asigi experience singi manungda yaw Masaki sahi taramapan surabi nupi masa amana mamangda pangthokiba examination asida di senapati phauduna charlaga Nagaland gi Kohima da leba center da saruk yakibani adubo hauzik oiriba law and order gi phiba masina maram oiraduna kangpokpi dagi NS2 paring da senapati phauduna chatpada khudong sadaba sing mayok narakpadagi ngase Surshanpur gi center da pangthokadaba examination asida saruk yana ba thorang torakibani haide mahak yauna aspirant kullom haukiba leba upa numit ki numidang da matik saba security convoy ga loinana Imphal phauduna Surshanpur da tek kaidana thongki haire khongsara sina mahakidi May 3 2023 dagi Manipur da thorakiba kalup masel ge irang manungda ahanbo oina Imphal phauduna chatpak khongsat oikhre haire amaromda ngase amona pangthokadoriba examination asigi center oiriba Surshanpur College Autonomous de District asigi Deputy Commissioner Krishna Kumar na lusingba senior officials singna hakthengna satuna thohaningdaba thodok sing mayok nadanaba mapung phana pangthok naba lokhalakdaba thorang sing yengsin khrei examination center asida mathau taba security ki thorang su lokhat khrei center asida ngasi candidate chanipam yo homphuna saruk yaga dori ngasi nungthil pung ani dagi hauraga nungthil pung manga ga minute 15 phawa pangthok ka doriba examination asida saruk yaga daba candidate singna ayuk pung 13 dagi hauna center asige gate ani phauraga numijingba matung pung ama makhai phawgi mango sanglakpa yaga dori examination asida aspirants singna sijanaga daba question paper singsu akanba security ki ngak sel thorangi makhada center asida purakani haire college asida center ani laigani ahanba center da mahiroi chatruk na saruk yagani aduga ani suba center da persons with disability candidate ama yauna aspirants ani ga homphoni thoina saruk yagani examination asi NTA na appoint tawba supervisor ani invigilator humudrani thoi amasung observer ahomna saruk yaduna pangthokane examination center singa si state amasung center force singa section ngak sengani ngasige khongsata Surshanpur district police ki ASP additional deputy commissioner sing college asigi principal ZAO amasung land department ki officer singna saruk yakhi haide Lanmi Pahan Kibaki Zerak Piragani Haina MC Unification na Pongdora Kray KCP PWG MC Unification na Makogi Lanmi Maribu Security Force da Pahan Ki Habaki Marasira Duna Contractor Ama Ahakpo Zerak Piragani Haide Lona Tinkraba Larholop Asaki PRO Sinkangan Bagi Serol Amanahai Luptanam Thak Tauraga Aron Batabak Taubagi Matakta Lupki Mamal Yamna Baningtam Lanmi Maribu Security Force da Pahan Kibada Chauno Senariba Imphal District ki manung sanba Brahmapur Nahabam Bamolekai Purit Mayum Leirakta Leiba Contractor Thoksom Anil Kumar bu hak thengnaba mafamda hek thengnaba mafamda ahak pocherak pinaba Central Committee na warep laure Contractor Thoksom Anil Kumar na lukka phamina duna masagi maral yajana bagi tanja pibina ba hairakpadagi lukki mamal jamlaba lanmi maribu
maga unanaba thake mahanga sem saraga thamba yumgi CCTV footage ta tariba saktam sing adu utlaga lanmi maribu magi khunek oiriba security force ta tak thoklaga tha sigi tarani panda phan ki bani haina maki mathakta mara sire Tagel Upper Primary School dagi sing fen na singba huran khre haire Lampel Police Station na konba Tagel Upper Primary School dagi sing pressure cooker amasung fen na singba yauna atai pochai kya sakhangdaba singna huran khre haire press na phangba pauna hai haukiba jun tara nipan amadi tara mapan gi lona ba ahingda sakhangdaba singna school asigi so phakai duna pochai sing asi huran khibane Huran kharba pochai sing adudi seng bag ani chak thongna ba cooker bucket ani fen ani water filter amadi school gi bell ne Airba polam sing asi charakna lupali sing kullong ki oigani thaudo asigi matang da school asigi headmistress la marilenaba police station da complaint amasu thanga khre haire panba yabdi school asimakta dagi haukiba jun tarani thoi amadi tarawng dagi lonaba ahingda su sakhangdaba singna pochai kya amasu huran khibagi thaudok lai khrabani haire Asan mirai naidana thigat pinaba NIA da naga nupi singla taksin khre Kangpopi district ki lailon bai fai khundagi pha kharba matung da tamthina mihat thina hatopi khraba naga misam taruki mihat adu asan mirai naidana yamna thamoi sengna thigat piduna senaba singserak pibinaba naga women union na director general national investigation agency NIA da e beserol pisinduna hijakhre Director General NIA da ikiba serol aduda Naga Women Union High Konsakhul gi Naga misam taru adu haukiba me tara humdoi da pharaga hostess oina thamkibane makhoi gi thawai yaudrba haksang sing adu jun tara da phangkibane haksang sing adu makko kaklaga masa sing adu matum matum kak thalaga amasung ka henba tamthiba mihat amada halaga thamlamkibane sahi ani gi anga ama yauna nupi tara ni thoibu phajinduna lo na yadaba mawong da thamjinba watpa naiba amasung misam Nupa tarupu tamthina hat pada senaba sing masakhang doktona logi matong ina cherak pibiyo case asigi sensitivity amasung phibam yenglaga asan bina naidana akang naba matong ki manung da thijin biduna thabak lokhat pina ba hojik lotuna leiron wifi ki chip adubu ena phagat piyo haire NWU na thodo aduga mari leinana hanana masak khangdo khraba nupi kunthra madu kangpopi police ki mateng loina khudak ta phagat piduna prosecution tawbiyo masiga loina leilon wifi degi state police personnel thangilian wifi bu thodo adu da senabagi damok phana ba su demand tawre masiga loina su gi makha da leiriba KNP gi mathak ta suktam thiraba crime aduga mari leina thigat pinaba amasung sanaba legal action lokhat pinaba wafam sing su taksin ki hare lengak na hidak combination tara taruk thingkhre hare Hidak tara taruki combination bu lengak na kanaba phangloi combination ni amasung combination sing asi asum sizinabana tungda haksang soholak pai ai hana phongdokladuna fixed dose hidak combination tara taruk thingkhre Health and Family Welfare Ministry na Drugs and Cosmetics Act 1940 gi makhada notification thoktuna thingkhraba fixed dose combination FDC tara ase yonba saba amasung lebak senba thongna yonaba kidamak puthok pusen tawba ngasidagi yararoi haire thingkraba hidak combination sing asige manungda dermatological preparation analgesic painkiller antispasmodic muscle relaxant amasung antibiotic ta base tawba combination sing yaure khongthang syllabus da save oiba amasung effective oiba hidak tamak phangana ba lokholakpani haire Kinder Joy Sadba Angang Sing Sex Seningai Oide Haide Angang Sing na Yamna Palm Sana de Kinder Joy Mama Mapa Oide Sing na Yamna Sex Seningai Oide Haina Food Safety and Standards Authority of India Fasai Maike Degi Pongdoraklay Reporters Matungana Yamna Pazabamo on the packaging Toduna Market Yoliba Sana Tagnaba Polam Singi Packet Tariba No added sugar Sama the Sama Natural ni Amade Heart Pro ni Hana Company na claim Toduna Tariba Aduga Asengbaga Yamna Sauna Kenaramba Tengna Kibane, Pasaina Lepa Amadi scientists in Saba Takpayare Haina, Lepa Duga Sauna Kenare, Maramaduna Hyde Basana Tanaba Polam Sing, Potokliba Company Sing da so post notice Takre Hade. Sana Taknaba Polam Sing, Potokliba Company Sing na Peketa Idibadu scientific basis Oramdaba, Amadi Peketa Tariba Duga Manung the Yauriba Sana Tanabagi Posaga Duga Sauna Kenaba Tengna Kibane, Pasaina so post notice Takraba, Sana Tanaba Potopa Company Sing Adudi, Ferrero, Candy Joy, Plug, Bella, Master Sao, Sapola Amadi, Orville, Mountain Sing Bane, Asidanatana, Increpo Gold Powder, Vanilla, Korean, Ginseng Supplement, Burang Scotch,
Nexa Industries ki alkaline nutrient water amasung raw pressury ki Alfonso mango fruit drink na sing da su fasai na so cost notice thakre hari ba sa thak puthok liba food business operator sing da fasai na atho matam da semdok sadok na ba section wafam su tham kre food business operator sing da fasai na section wafam tham laduna miyoi bagi haksang da sokada ba thaba amata tawba yaroi pot jamna sit na bagi damakta advertise tawbada amadi label sing da thariba chana thanaba wafam sing adu athubada lokthokada bane chana thanaba posak sing adu da yawriba aseng ko masak sing adu ki maramda igada bane amadi advertise tawgada bane karigumba phasai na piriba chana kanglon gi wam da thabak tawram labade logi matungina akan basara yawna point thigada bane haina su phongdorakle Kuki Chin Sing US amadi Ukraine masana drone gi training pibra haina hangnarakle Kuki Chin Army singi drone warfare amadi operation singi thabak thoram sing US amadi Ukraine masa singna takpi tambire haba wafam different ke source amana haire US masa Matthew Bandek Ukraine masa tarukaloinana National Investigation Agency NIA pharo matungda mathaki wafam sing ase tholakibane makoi se Myanmar da based over ethnic armed group EAG singbu training tawduna 2025 da India bu transit point oina sizina ki bane handa kesna mahaki Myanmar da lakpa ani subane Matthew na Myanmar da lakba se handa kesna ahan banate ani rak subane mahak 2025 da India da laklaga Myanmar da sathyaire makoi phab da yaw drone yawna tongan ba khusu khulai sing da gi phangba warul sing gi matungina Myanmar junta sing da lan hauna ba junta sing bu thengna na ba gi dama Kuki Chin Army sing da pi ba makhal kya ge training ki photo amade video sing phangba ngamlei photo sing asida drone karam na sijinagani haiba yawba makhal kya ge training ki photo sing phangle haina source amana phongdorakle phangliba photo amadi video sing asida India ki mayap ta lan hauna ba training sing pi ba gi photo amadi video di phangde haina palladuna phariba myo sing asigi mathakta unlawful activities एक सेक्शन 18 यावना तोंगान बा सेक्शन सिंग पाले हाइना सु पाव असिन मखा तारे एफआईआर गे मतुंग इनदे फारेबा यूएस अमदे यूक्रेन मसा सिंग असि मिजोराम दा लाखलगा म्यांमार दा चंगबनी लोइनाना इंडिया दा पाम दा थबक सिंग थोहन बा पामबा एथनिक ग्रुप सिंग उनखि हाबगे वाफम लैरे यूएस मसा मैथ्यू बंदे असि मालांगे ओबा कॉन्फ्लिक्ट जोन सिंग दा थोइदोक हेंदोक नम्बर मिंग लैरबा मियोइने महाके वेबसाइट दा फंगबा वाफम सिंग गे मतुंगना महा असि मैरीलैंड यूनिवर्सिटी दगी पॉलिटिकल साइंस दा ग्रेजुएट लोइरक्लबा मियोइने महा 2011 दा मुएमर गद्दाफी गी मतमदा लिबिया दा फारोरबा मिसा अमसुने मतमदा महा था तरु कैसुम संग दा लेरमखि अमदे गद्दाफी गी रिजिम अदु रिबेल फोर्स सिंग लंदारको दा महा कैसुम संग दगी थोलखिबने हारि लोइनना बंदेकना इंडिया दा लाखपगी मतंग दा ऑफिसर सिंगना तखतपदगी मिजोराम दा लाखपगी वाफम सिंग खंगलखिबने हारि बंदेकना मिजोराम दा चटपगी वाफम लाखपा दा एयरपोर्ट के ऑफिसर सिंगना मथौताबा परमिट पुथोकना बाहाइके अदुबु बंदेकना पुथोकपा ngamkhide loinana oiragliba phibam sing adudagi bandek pu makhata na wahangnaba khongthang lokhalakibane permit jawjaraktabadagi oiragliba phibam sing aduna Ukraine masa singi wafam sing official da laktuna makhoi sing phagalakibane loinana bandek NIA phaduna thamki haina palladuna Ukraine masa sing adugi immigration record su si phongge matengda thigatki haide बिहार द ब्रज ताबदा मियोय मंगा सिरे हरे बिहार की तोंगान ब डिस्ट्रिक्ट अहुम द ब्रज ताबदा मियोय मंगा सिख्रे स्टेट की चीफ मिनिस्टर के ऑफिस की माइकई दगी थमलखिबा वारोल अमदा ngarang बैसाले डिस्ट्रिक्ट द ब्रज ताबदा मियोय अहुम सिखि नवादा अमसुंग जमुई डिस्ट्रिक्ट सु ब्रज ताबदा मियोय अममम सिखि हाइना फोंदोरखे बिहार की सीएम समरत चौधरी ना ब्रज ताबदा मियोय मंगा सिखिबसि नुंगाइतबा फोंदोखिबगा लोइनाना लंगाकि माइकैदगी लैखिद्रबसिंगी इमुंग मनुंगदा लुपा लाख 3 की एक्सग्रेसिया पीरगने हाइना लाउथोख्रे